Imphal Tudina, Lamdam Masidelebi, Tongan Lam Kayada Mai Paklabi, Nupi Kayaga, Unaduna Lakli. Imphal East District, Waiton Mamang Lekai de Lebi, Jahi Kuntrani Toy Kaktangai Ribi, Tonjam Jonitana, Panthoibi Sinai Haina Mingtonduna, Putokliba Rani Facing, Lamdam Masigi Miamna, Pamnaba Kaktanatana, Nupi Oibi, Chanidasu, Training Pikre. Hiramasigi Matangda, Imphal Tudigi, video journalist, Asem Soniaga, Akanana Unabagi Paudam, Tamseri. Maitai Nupi Singi, Amatangairaba, Mapan Thokna, Saktak Lakpamatamda, Ajoba Thaudang Lauriba, Lamdam Masigi, Natka, Yamna Mari Lainariba, Rani Fi Asi, Panthoibi Sinaigi, Jonita Tonjamna, Natki Oiba, Tonganba, Mayek Sing Yektuna Putoktuna, Lamdam Masigi Kaithelda, Ajoba Mafamama, Kanjaba, Ngambata Natana, Nupi Chani Romsu, Tabak Piduna, Nupi Singi, Senrit Londa, Ajoba Matek Amadi, Pibangamle. Natki Oiba, Tonganba Mayek Sing Yektuna, Panthoibi Sinai na Puthokliba, Rani Facing, Ngasidi, Lamdam Masigi, Nupi Singna, Pamnabata Natana, Tonganba Fashion Show Kayadasu, Sijinaba Yaukre. Rani Fi Haiba Asitabu, Nupi Oibi Singna, Inbadi Yamna Iningba, Mamal Tangbana Maram Oiraga, Inbangamdaba, Kaya Amasu, Laitabanate, Masipum Namak Yenglaga, Panthoibi Sinai na Puthokliba, Rani Fi Ayambana, Mamal Tangdana, Adugisu Mathakta, Miyamna Pamnariba, Maung Adumak, Nupi Singda, Fanghanaba, Hotnahori. Imphal Tudigi Maikaidagi Jonita Tonjambu Hamamaktada Taram Dokshari Hambada Kugi Jonita Tonjamdagi Kangjaningi Base Jonitagi Mama Babagi Ming Aduga Isin Inau Kaya Subiba Kenitana Opamze Sizigadu Huzik Jonitana Tauriba Tabaksigi Mapamze Sizi Habi Aigi Mingna Tonjam Jonita Aduga Babagi Mingna Tonjam Mangi Aima Aduga Mamagi Mingna Letan Thiningon Tonjam Ombi Patama Debi Aduga Aigi Jinauna Ahumne Ado Aigi Itakta Amalai Gidre Dadam Legidre Aduga Isiga Aiga Huzi Akoi Ani Leminare Aduga Aina Huzi Wakshato Pomsina Waiton Mamang Lekai the Oidune Jonitana Kogi Pishalon Sagilam Sida Sangumatam the Kogi in Kalakomatam degi Sangapra Aduga Sahi Kya Subadagi Sangakibun Aduga Id Sum Imung Manung Haitareko support to Vidapra Simas Konjani. I say Mangaoina Pisabdi or Treboko. I say he Adum Karakanota Kanda Pise Minas Hab the Yam Channing Boy Adegi some. Try to get a color some peas. I am interested like Haida. I want Yam Pamjana peas and pieces halves. I'm painting Mama. I want the color I didn't condemn Sada power Haida. I do power for the piece. Conjelager Haida, Conjelager Gaina, Sana the thumbs up Haida, Lake Casum, Yaxaba, Cosabatora, Kakasum Tambadegi piece, advantage have Haida, Duga, Yungi, family, have the Isaac. Haygani Taza the Bagi, Amalai Dine. Hayni Taza the Bagi, Asum Ogadran and Saido, I some Habibudo, Adoto, Atona Tango, who's you put the Dum Taba, Ena Hazana, Adum Tawaya Urok, the Yungi Migana, Yamna, Hana, Aina, Asumuna, Ogadra, I some conservative, the Aina Kazana Saba Urakana, the Moedayam, Haraudo, Aina Pantabishina, I set up Matam, the Agi. I want the Amhena support of Viva Diane. Support of Viva say, Agi Imanabi, Ani Lay, Mo and Sina, so I am a support of Viva Diane. Aduga, who's using Jagachin, Magi, Karigi problem. I'm labor say, Yum the Toring and I am chill level. Jagachin, but say Agi, Mamagi, Sigi, Lady, Imumanung say, she says, I'm Mating Bang Viva Diane.
ꯐꯤꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯃꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯩꯗ ꯁꯣꯏꯈꯤꯗꯒꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁꯦꯟꯅꯕꯤꯕ ꯑꯗꯒꯤ ꯅꯪꯒꯤ ꯖꯒꯥ ꯆꯤꯟꯕꯒꯤ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯃꯇꯦꯡ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯕꯤꯕꯗꯣ ꯑꯗꯨ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯋꯥꯛꯁꯦꯞ ꯃꯐꯝꯁꯦ ꯋꯥꯛꯁꯦꯞ ꯃꯐꯝꯁꯤꯗ ꯑꯩ ꯌꯨꯝꯗ ꯇꯧꯔꯝꯕꯗꯒꯤ ꯁꯣꯝꯗ ꯍꯣꯡꯗꯣꯛꯆꯔꯛꯏꯅꯦꯕ ꯌꯨꯝꯗ ꯖꯒꯥꯁꯦ ꯃꯤꯁꯤꯡꯁꯦ ꯃꯁꯤꯡꯁꯦ ꯊꯝꯕ ꯆꯜꯂꯛꯇꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯣꯔꯣꯛ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛ ꯍꯣꯡꯗꯣꯔꯛꯄ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯑꯩꯒꯤ ꯗꯗꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯌꯦꯡꯈꯣꯝꯗꯅꯦꯕ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯈꯣꯝꯁꯦ ꯗꯥ ꯖꯣꯟꯁꯟꯒ ꯏꯅꯝꯃ ꯊꯣꯏꯕꯤꯒ ꯃꯣꯏ ꯑꯅꯤꯁꯤꯅ ꯅꯪ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯊꯕꯛꯁꯦ ꯇꯧꯔꯛꯄ ꯀꯥꯟꯗ ꯅꯪ ꯖꯒꯥ ꯆꯤꯜꯂꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯌꯨꯝ ꯁꯪꯒꯥꯈ꯭ꯔꯒ ꯍꯣꯡꯇꯣꯛꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯍꯣꯡꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯁꯪꯒꯣꯏꯒ ꯂꯩꯕꯗꯣ ꯑꯗꯨ ꯀꯥꯟꯗꯨꯗ ꯅꯪꯒꯤ ꯋꯥꯛꯁꯦꯞ ꯇꯧꯅꯤꯡꯉꯤꯗꯣ ꯁꯤꯗ ꯑꯣꯏꯅ ꯇꯧꯔ ꯂꯥꯛꯑꯣ ꯅꯪꯅ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯀꯩꯗꯧꯕꯩ ꯇꯧꯔꯤꯗꯨꯅ ꯑꯩꯒꯤ ꯖꯒꯥꯁꯤꯗ ꯃꯌꯥꯝ ꯆꯥꯎꯅ ꯂꯩꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯁꯥꯕꯃꯛꯇ ꯑꯣꯏꯔꯁꯨ ꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯗꯣ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯗꯣ ꯍꯦꯟꯅ ꯍꯦꯟꯅꯒ ꯇꯧꯅꯤꯡꯕ ꯑꯃ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯏꯅꯝꯃꯁꯤꯅꯒ ꯑꯩꯅ ꯋꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯊꯕꯛ ꯏꯟꯈꯥꯡꯁꯦ ꯏꯊꯟꯗꯅ ꯑꯌꯥꯝꯕꯅꯗꯤ ꯍꯣꯠꯅꯔꯦꯕꯀꯣ ꯍꯥꯏꯗꯤ ꯐꯤꯒꯤ ꯃꯔꯝꯁꯤꯗ ꯀꯣꯠꯄꯃꯛꯇ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯌꯥꯝꯕ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯑꯣꯏꯔꯕꯅꯤꯅ ꯍꯩꯕꯁꯨ ꯃꯃꯥ ꯍꯣꯏꯁꯨ ꯑꯃꯨꯛ ꯍꯩꯇꯕ ꯍꯥꯏꯇꯥꯔꯦ ꯍꯩꯇꯕꯅꯤꯅ ꯑꯩꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯕꯒꯤ ꯃꯣꯏꯁꯤꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯕꯗꯣ ꯃꯐꯝꯁꯤ ꯆꯤꯜꯂꯦ ꯍꯥꯏꯕꯒꯤ ꯀꯩꯝꯇ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯂꯩꯍꯟꯗꯕ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯑꯣꯏꯔꯁꯨ ꯏꯅꯝꯃꯁꯤꯅ ꯍꯦꯛ ꯆꯪꯉꯛꯑꯒ ꯅꯪ ꯀꯩ ꯋꯥꯠꯂꯤꯒꯦ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯌꯦꯡꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯟꯅꯕꯤꯕꯗꯣ ꯑꯩꯅ ꯊꯦꯡꯕꯨ ꯇꯧꯔꯁꯨ ꯑꯗꯨꯝ ꯇꯨꯝꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯉꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕꯗꯣ ꯊꯧꯅꯥ ꯍꯥꯞꯄꯤꯕꯗꯣ ꯅꯪꯅ ꯍꯣꯠꯅꯅꯤꯡꯉꯤꯕ ꯆꯥꯡꯗꯣ ꯃꯣꯏꯅꯁꯨ ꯈꯪꯕꯤꯕꯒꯤꯅꯦꯕ ꯑꯉꯥꯡꯒꯤ ꯍꯦꯟꯅꯁꯨ ꯃꯁꯛ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯟꯊꯣꯏꯕꯤ ꯁꯤꯟꯅꯥꯏꯁꯦ ꯃꯁꯛ ꯈꯪꯕꯤꯔꯛꯏꯁꯦ ꯍꯥꯟꯅꯗꯤ ꯃꯁꯛ ꯖꯒꯥꯗꯨ ꯆꯤꯜꯂꯝꯕꯅꯤꯅ ꯃꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯐꯝꯁꯤꯗ ꯍꯦꯛ ꯍꯣꯡꯇꯣꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯃꯤꯅꯁꯨ ꯄꯥꯟꯊꯣꯏꯕꯤ ꯁꯤꯟꯅꯥꯏꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯗꯒ ꯂꯩꯔꯛꯄꯗꯒꯤ ꯄꯥꯟꯊꯣꯏꯕꯤ ꯁꯤꯟꯅꯥꯏꯁꯦ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯁꯦ ꯃꯐꯝꯁꯤꯗ ꯂꯩꯔꯀꯥꯟꯗꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯏꯅꯝꯃꯣꯏꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯥꯛꯑꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯇꯥꯕꯗ ꯍꯥꯏꯗꯤ ꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯒꯤ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯇꯥꯕꯗ ꯖꯣꯅꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯏꯕꯀꯣ ꯃꯁꯤꯁꯤꯡꯁꯦ ꯏꯁꯥꯅ ꯄꯨꯊꯣꯛꯄꯤꯕ꯭ꯔꯥ ꯑꯗꯨꯒ ꯏꯁꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕꯤꯔꯤꯕ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯨ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯌꯥꯝꯕꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯑꯌꯥꯝꯕ ꯂꯣꯏ ꯄꯨꯊꯣꯛꯑꯦ ꯍꯥꯏꯗꯤ ꯂꯩꯃꯛꯇ ꯌꯦꯛꯄ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯗꯨم ꯌꯦꯛꯄ ꯑꯗꯒꯤ ꯁꯦꯠ ꯊꯥꯕ ꯑꯣꯏꯔꯁꯨ ꯑꯩꯅ ꯊꯥꯕ ꯑꯗꯨꯒ ꯗꯤꯖꯥꯏꯟ ꯑꯅꯧꯕ ꯑꯃ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯏꯅꯥꯎꯄꯤꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯥꯁꯦ ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯁꯤ ꯃꯌꯦꯛꯁꯦ ꯁꯨꯃꯥꯏꯅ ꯁꯥꯏꯋꯥꯏꯗ ꯊꯥꯔꯗꯤ ꯐꯖꯅꯤ ꯍꯥꯏꯕꯁꯦ ꯃꯃꯨꯠ ꯇꯥꯅ ꯃꯣꯏꯗ ꯇꯥꯛꯑꯒ ꯍꯥꯏꯇꯥꯔꯦ ꯐꯤꯁꯦ ꯁꯣꯏꯗꯅꯕ ꯃꯑꯣꯡꯗ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯣꯏꯒ ꯐꯖꯅ ꯇꯥꯟꯅꯃꯤꯟꯅꯔꯒ ꯇꯧꯃꯤꯟꯅꯩ ꯄꯨꯊꯣꯛꯏꯕ ꯃꯌꯦꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯊꯣꯟꯕ꯭ꯔꯥ ꯑꯗꯨꯒ ꯄꯥꯟꯊꯣꯏꯕꯤ ꯁꯤꯟꯅꯥꯏꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯤꯡ ꯂꯩꯕ꯭ꯔꯥ ꯑꯗꯨꯃꯁꯨ ꯈꯪꯖꯅꯤꯡ ꯃꯃꯤꯡꯗꯤ ꯂꯩꯌꯦ ꯃꯃꯤꯡ ꯂꯩ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯑꯩꯅ ꯏꯁꯥꯅ ꯌꯦꯛꯆꯔꯒ ꯁꯥꯖꯈꯤꯕ ꯃꯌꯦꯛ ꯈꯔꯗꯤ ꯍꯥꯏꯇꯥꯔꯦꯅꯦ ꯈꯔꯒꯩꯗꯤ ꯑꯩꯅ ꯃꯃꯤꯡ ꯑꯌꯥꯝꯕꯅ ꯊꯣꯜꯂꯦ ꯍꯥꯏꯗꯤ ꯂꯩꯒꯨꯝꯕꯗ ꯑꯣꯏꯔꯁꯨ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯅ ꯌꯦꯛꯆꯈꯤꯕ ꯂꯩ ꯃꯌꯦꯛꯇ ꯂꯩꯆꯟ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯑꯃ ꯊꯣꯟꯈꯤꯕ ꯑꯗꯒꯤ ꯁꯟꯐ꯭ꯂꯥꯋꯔꯗ ꯑꯣꯏꯔꯒꯁꯨ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯦꯛꯑꯒ ꯑꯅꯧ ꯑꯅꯧꯕ ꯃꯈꯜꯁꯦ ꯁꯥꯕꯁꯤꯡꯁꯦ ꯃꯃꯤꯡ ꯑꯣꯏꯅ ꯊꯣꯜꯂꯦ ꯑꯌꯥꯝꯕꯅ ꯑꯗꯣ ꯁꯣꯝꯅ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯀꯣ ꯑꯗꯣ ꯀꯩ ꯋꯥꯈꯜꯗꯒꯤ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯐꯥꯎꯔꯛꯑꯒ ꯀꯃꯥꯏꯅ ꯊꯣꯟꯒꯦꯅ ꯈꯟꯒꯦ ꯑꯩ ꯁꯤꯃꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯁꯤꯒꯤꯁꯦ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯈ꯭ꯔꯤꯁꯦ ꯃꯤꯈꯩꯅꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯃꯥꯏꯀꯩ ꯑꯃꯗ ꯑꯣꯏꯔꯁꯨ ꯂꯩ ꯈꯣꯠꯂꯦ ꯍꯥꯏ ꯃꯤ ꯑꯃꯗ ꯂꯩ ꯅꯨꯄꯤ ꯑꯃꯗ ꯑꯣꯏꯔꯒꯁꯨ ꯍꯦꯛ ꯁꯟꯐ꯭ꯂꯥꯋꯔꯒ ꯍꯦꯛ ꯆꯥꯡꯗꯝꯅꯕ ꯃꯃꯤꯠ ꯌꯥꯝꯃꯤ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯅꯩꯌꯦꯕ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯨꯟꯅ ꯂꯩ ꯌꯦꯛꯄ ꯀꯥꯟꯁꯤꯗ ꯑꯩ ꯋꯥꯈꯜꯁꯦ ꯈꯜꯂꯦ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯌꯦꯛꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯁꯨꯝ ꯈꯜꯂꯦ ꯁꯨꯝ ꯀꯩꯒꯤꯅꯣ ꯃꯤꯈꯩꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯤꯁꯦꯅ ꯈꯜꯂ ꯀꯥꯟꯗ ꯁꯟꯐ꯭ꯂꯥꯋꯔꯁꯤꯗꯤ ꯃꯥꯗꯤ ꯑꯇꯣꯞꯄ ꯑꯃꯠꯇꯗ ꯉꯥꯎꯕ ꯅꯠꯇꯦꯅ
mana ngaujariba mafamde haibdi mana pamjariba mafamdo khatangda leiba mafamda maikai all tanajabane aduduga haidi hotnajabane magi apamdo khatang onjaraga leijabane phangnabana adubaina khanbagi aina madi kaimta kaino leitena sidi yam phajab leine mayam awte kwaidi hena magul leiba leise sunflower ne na khale aigi niko aina dan khala thonja yekjagi Jonita je married life ta sangbirabra natraga sangbidribra ai sangjare ado hujiki oina di ai yumda lei Jonita na Fisalon sagi lamsi sangapasida koigi yum palaba matungda haitare ko chahi kya leiraga hogi bage aduga haidi sigi thabak se taurage haibase kari wakhan dagi natraga kari urubadagi haitare ko mebase khanba theory khaktang oiraga pangthokpa ngamdeba ko ado Jonita gi di haidi pangthokpa ngammeba ko sije haidi haibiyo aina yum palaba matung yang kuina yumda leira matungda ai yam angang oina yum paleba ko yam angang oina yum palaba matungda yumda aise maga wakhan chana dabadagi ai yumda leireba matungsidagi matam kharasu dum ai atopa sum thabo atai haitare ne phanik saba adagi misil yomba sum embroidery gi thabo ayamana dum taweba haidi free da dikesu ai adum ai thokte pesa tamegi keno sida dum leiraga su sum nongma kongboda chappa kansida aina phise inemna saramba haida inemna saramba sida phise yam chaningbo oigi haida yam pambo oigreba pamba su oigre aduga hujik sum thabok se atopa sum tawraga su senda lambi se adum watpado aiga sanaba se adum watpa haida aduga rani phang isan he khoida jaba pa ba he phangdaba aduga rani fize he uba matamdadi yam hen interest leiraga yam saningbodo aingonda yam saninge aduga fize rani fi haiga atai mayam de hen aina interest leina saninge se aisi nupi neba nupi ama oiraga fisina haibi rani haiba posina nupi ama gi magun se henna happy bagi type da ai wakhanda khanba haida aduduna aina ai kinukeba mato oirasu fize ilagan hena phajat phajabado hena hapa aduduge aina hena saningse aingon poki bai dare aduga adum honabase adum advan honaba hogre Jonita na huji Jonita gi makhada isinina haidi thabak worker mayama su leire ko ado sije akhoi nupi khakta haitare ko nupi khakta oibra nupa di yaudabra aduga mioina kayamuk leire habatu jo habiyo huji ki oina di ai nupi ngatane aduga nupi sida ayamana mu inkhalaiba angangsingse aisabingsina ayamba oye abdi huji like si phanana tamuraga su senda lambi se he watpa moida aduduna ayamba phi sida ayamba focus piraga dum phi sabi wakhanda dum lakpado aduduna ayamba na hujiki oina de ai nupa di yaudre ayamba nupi le sabi msa inkhalaiba na ayamba oye isabishin aduga mioi de haide kayamo oy mioi se hujiki oina di aina training piba kanda 170 mu lay aduga hena hana sajaraga haijarama ba mayam duga punjare 210 adwaina hujiki oina de aigi kanos dale adude khoigi Jonita na su hoi haibire ado makhatara ko khoigi training piri jingja ado best naibra aduga best amada mioi kyamo training pibi bage aduga training pibase tha kyamo oi bage masi jabi akoina hujik training piri se magi kano di naire bako best di naire habdi mi am best amam ta wakanda mi 2020 de hena laudeba laude shi maram jina aina hena mi singdo hena di hapninge aduga shu mafam se ayoni jaga se chinba atai sa da bagi maram oraga mi singdo pula oni losan de 2020 adwaina best ona adwaina tawre hojik adu de haide best tha kyamu haidi taw amaji best amaji tawren khalaje bako adu tha kyamu thase akangna video adwaina di thamdre bako haidi laiba mi singsida henna khut chatpa haidane ne kitang takpi bada henna haigiba mi su yawe ta hek takpa khangba haiba adwaina su yawe aduduga takpada tha adu hairaga tha ama sida haitaba mi su yawe bako aduduna ayamana
ꯊꯥ 5ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯪꯉꯦꯕ ꯆꯪꯉꯦ ꯁꯤ ꯍꯩꯅꯕ ꯍꯣꯠꯅꯕ ꯍꯣꯏ ꯍꯩꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯊꯥ 5ꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯗꯤ ꯂꯥꯛꯏꯕꯁꯤꯗ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯂꯪ ꯑꯃ ꯇꯠꯄ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯐꯤꯁꯦ ꯁꯥꯕ ꯃꯇꯝꯗ ꯑꯗꯨꯗ ꯑꯌꯦꯠꯄ ꯂꯩꯒꯗꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯗꯨꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯩꯔꯒ ꯆꯠꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯃꯃꯨꯠ ꯇꯥꯅ ꯍꯩꯔꯀꯥꯟꯗ ꯃꯌꯨꯝꯗ ꯊꯥꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯥ 5ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯕꯤꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯣ ꯃꯣꯏ ꯐ꯭ꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯄꯩꯁꯥ ꯂꯧꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯦ ꯐ꯭ꯔꯤꯗꯤ ꯂꯧꯖꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯍꯩꯖꯕꯁꯤꯡꯁꯦ ꯃꯣꯏꯗ ꯇꯥꯛꯊꯣꯛꯄ ꯁꯤꯁꯤ ꯈꯛꯇꯅꯦ ꯑꯩꯒꯤ ꯀꯩꯅꯣꯗꯤ ꯑꯗꯨꯒ ꯐ꯭ꯔꯤ ꯑꯣꯏꯅ ꯂꯧꯕꯗꯤ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯂꯩꯔꯒ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯑꯍꯥꯟꯕꯒꯤ ꯂꯥꯛꯄ ꯊꯥꯁꯤꯃꯗꯤ ꯃꯣꯏꯗ ꯐ꯭ꯔꯤꯗ ꯂꯣꯏꯅꯃꯛ ꯐ꯭ꯔꯤꯗ ꯍꯥꯏꯇꯥꯔꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯣ ꯐꯪꯗ꯭ꯔꯤꯕꯅꯤ나 ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯅꯃꯛ ꯇꯧꯔꯒ ꯊꯥ ꯑꯃꯒꯤꯁꯤꯗ ꯑꯩꯅ ꯂꯣꯏꯅ ꯃꯣꯏꯒꯤ ꯆꯪꯒꯗꯕ ꯈꯨꯗꯤꯡ ꯂꯣꯏ ꯆꯪꯒꯗꯕ ꯈꯨꯗꯤꯡꯃꯛꯁꯦ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯃꯣꯏꯒꯤ ꯆꯪꯒꯗꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯤꯡ ꯑꯣꯏꯒꯦꯔꯥ ꯃꯩ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛꯁꯦ ꯑꯩꯅ ꯇꯧꯕꯤꯕ ꯊꯥ ꯑꯃꯁꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯤꯕ ꯊꯥ ꯑꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯂꯣꯏꯅ ꯐ꯭ꯔꯤꯗ ꯃꯣꯏꯗ ꯇꯧꯍꯜꯂꯦ ꯑꯗꯨꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯐꯤꯁꯦ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯦ ꯍꯥꯏꯕꯁꯦ ꯊꯥ ꯑꯃꯗꯒꯤꯗꯤ ꯐꯤ ꯄꯥꯏꯕ ꯉꯝꯃꯦꯕꯀꯣ ꯐꯤ ꯄꯥꯏꯕ ꯉꯝꯃꯕ ꯀꯥꯟꯗꯒꯤꯗꯤ ꯊꯥ ꯑꯃꯗꯒꯤꯗꯤ ꯃꯣꯏ ꯃꯁꯥꯅ ꯆꯥꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕꯗꯤ ꯄꯨꯊꯣꯛꯑꯝꯕ ꯑꯗꯨꯒ ꯂꯩꯕꯒꯤ ꯆꯥꯕꯒꯤꯗꯤ ꯑꯌꯥꯝꯕꯅ ꯑꯩꯅ ꯂꯣꯏꯅ ꯑꯌꯥꯝꯕ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯏꯅ ꯈꯔ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯒ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯖꯣꯅꯤꯇꯥꯅ ꯉꯁꯤ ꯊꯥ ꯑꯃ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯆꯪꯒꯗꯕꯁꯦ ꯂꯣꯏꯅ ꯐ꯭ꯔꯤꯗ ꯇꯧꯋꯦ ꯇꯥꯖꯕꯗ ꯌꯥꯝꯅ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦ ꯍꯥꯏꯇꯥꯔꯦ ꯊꯧꯅꯥ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯤꯁꯦ ꯃꯣꯏꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯔꯩꯕ ꯃꯤ ꯑꯝꯇ ꯅꯠꯇꯦꯕꯀꯣ ꯐꯤ ꯁꯥꯔꯤꯁꯤꯡꯁꯦ ꯑꯩ ꯏꯁꯥꯁꯨ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯂꯩꯔꯒ ꯍꯧꯔꯛꯄꯁꯨ ꯅꯠꯆꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏꯒꯤꯁꯨ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯊꯦꯡꯅꯔꯛꯄꯁꯤꯡꯗꯣ ꯑꯩꯅ ꯐꯤ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯍꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯐꯨꯒꯠꯄ ꯉꯝꯖꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯌꯥꯝꯕ ꯈꯪꯕꯗꯩ ꯑꯩ ꯏꯁꯥꯁꯨ ꯋꯥꯔꯛꯄꯅꯤꯅ ꯑꯋꯥꯕꯅ ꯑꯌꯥꯝꯕꯁꯨ ꯑꯣꯏꯌꯦꯕꯀꯣ ꯐꯤ ꯁꯥꯕ ꯂꯥꯛꯄꯁꯤꯡꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯥꯛꯅ ꯌꯥꯎꯗꯦ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯥꯏꯔꯕꯅ ꯂꯥꯏꯔꯕ ꯌꯣꯛꯈꯠꯄ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯖꯣꯅꯤꯇꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯋꯦꯀꯣ ꯍꯥꯏꯗꯤ ꯑꯇꯥꯡꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯐꯩ ꯇ꯭ꯔꯦꯅꯤꯡ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯔꯥꯞꯄꯗꯒꯤ ꯁꯨꯝ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤ ꯂꯝꯗꯒꯤ ꯑꯌꯥꯝꯕꯅ ꯑꯣꯏ ꯑꯗꯨꯒ ꯁ꯭ꯋꯥꯏꯒꯤ ꯑꯅꯛꯄ ꯑꯦꯔꯤꯌꯥꯁꯤꯡꯗꯒꯤ ꯑꯣꯏꯕ꯭ꯔꯥ ꯃꯁꯤꯃꯁꯨ ꯈꯪꯖꯅꯤꯡꯉꯤ ꯑꯍꯥꯟꯕ ꯑꯩꯅ ꯍꯧꯗꯣꯛꯄ ꯀꯥꯟꯗꯗꯤ ꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯑꯌꯥꯝꯕꯁꯦ ꯂꯩꯁꯥꯕꯤ ꯑꯌꯥꯝꯕ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯁꯤꯡꯁꯦ ꯁꯤꯗꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏ ꯄꯤꯕ ꯂꯣꯏꯈ꯭ꯔꯦꯕ ꯑꯌꯥꯝꯕꯅ ꯁꯥꯏꯒꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯡꯁꯤ ꯂꯝ ꯑꯔꯥꯞꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤꯅꯀꯣ ꯏꯔꯥꯡꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯒꯤ ꯂꯥꯟꯖꯦꯜꯂꯒ ꯂꯩꯕ ꯔꯦꯂꯤ ꯀꯦꯝꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯃꯣꯏꯁꯤꯡꯁꯦ ꯔꯦꯂꯤ ꯀꯦꯝꯗ ꯂꯩꯔꯒꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯒꯤ ꯐꯤ ꯁꯥꯖꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯅ ꯑꯌꯥꯝꯕ ꯑꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯌꯥꯝꯕꯅ ꯂꯥꯟ ꯆꯦꯜꯂꯛꯄꯁꯤꯡꯁꯦ ꯂꯝꯗꯩ ꯂꯩꯕ ꯑꯌꯥꯝꯕꯅ ꯑꯣꯏ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯁꯦ ꯖꯣꯅꯤꯇꯥꯅ ꯄꯨꯊꯣꯛꯏꯕ ꯐꯤꯁꯤꯡꯁꯦ ꯑꯁꯤꯁꯦ ꯃꯥꯔꯀꯦꯇꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅ ꯂꯧꯕ ꯂꯥꯛꯄ꯭ꯔꯥ ꯑꯗꯨꯒ ꯖꯣꯅꯤꯇꯥꯅ ꯀꯩꯊꯦꯜꯗ ꯍꯥꯏꯗꯤ ꯆꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯁꯨ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯁ꯭ꯇꯣꯔꯁꯤꯡꯗꯣ ꯑꯌꯥꯝꯕ ꯊꯥꯔꯦꯕꯀꯣ ꯑꯗꯨ ꯊꯥꯕꯁꯤꯡꯁꯦ ꯑꯗꯨꯝ ꯃꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯕꯛ ꯁꯪꯗ꯭ꯔꯒꯅ ꯅꯣꯏ ꯂꯥꯛꯑꯣ ꯍꯥꯏꯔꯒꯅ ꯃꯣꯏꯅ ꯂꯥꯛꯑ ꯂꯧꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯀꯣꯝꯕ ꯃꯇꯥꯡ ꯍꯥꯏꯔ ꯂꯩꯗꯅ ꯊꯕꯛꯀꯨꯝꯕ ꯈꯤꯇꯪ ꯀꯣꯝꯃꯒꯅ ꯑꯩꯅ ꯆꯠꯂꯒꯁꯨ ꯍꯦꯛ ꯊꯤꯟꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯅꯔꯒ ꯃꯣꯏꯅꯁꯨ ꯂꯥꯛꯄ ꯑꯩꯅꯁꯨ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔ ꯑꯌꯥꯝꯕ ꯂꯧꯅꯩ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯡꯁꯦ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯇꯥꯕ ꯑꯗꯨꯅ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯣꯏꯕꯒꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝ ꯋꯥꯡꯕꯁꯦ ꯁꯤꯅ ꯀꯌꯥꯃꯨꯛ ꯂꯩꯕꯒꯦ ꯃꯁꯤꯁꯨ ꯈꯪꯖꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯔꯤꯁꯤꯗ ꯃꯣꯏꯔꯥꯡ ꯐꯤꯖꯟꯇꯪ ꯆꯜꯂꯒ ꯃꯌꯥꯏꯗ ꯂꯩ ꯆꯥꯏꯔꯒ ꯁꯥꯕꯁꯦ ꯑꯌꯥꯝꯕꯅ 5,000 ꯑꯗꯨꯃꯥꯏꯅ ꯊꯥꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯍꯥꯏꯔꯒꯅ 24ꯁꯦ ꯌꯥꯝ ꯍꯦꯚꯤ ꯇꯧꯔꯕ ꯐꯤ ꯐꯨꯜ ꯋꯥꯛꯁꯤꯗ ꯍꯣꯏ ꯗꯥꯏꯔꯦꯛ ꯐꯨꯜ ꯋꯥꯛꯇ ꯀꯔꯤꯝꯇ ꯑꯍꯥꯡꯕ ꯂꯩꯇꯅ ꯁꯥꯔ ꯍꯦꯚꯤ ꯑꯣꯏꯔꯒ ꯇꯧꯕꯁꯤꯡꯁꯦ ꯁꯤꯒꯨꯝꯕꯗꯅ ꯑꯌꯥꯝꯕ 24ꯗ ꯊꯥꯔꯦ
ꯄꯥꯟꯊꯣꯏꯕꯤ ꯁꯤꯅꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯊꯣꯜꯂꯤꯁꯦ ꯍꯥꯏꯗꯤ ꯀꯔꯤ ꯋꯥꯈꯟꯗꯒꯤ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯎꯔꯨꯔꯒ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯣꯟꯈꯤꯕꯅꯣ ꯏꯁꯥꯅ ꯊꯣꯟꯕꯤꯈꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯕꯒꯦ ꯁꯤꯁꯨ ꯍꯥꯏꯕꯤꯌꯨ ꯁꯤꯁꯦ ꯃꯃꯤꯡ ꯊꯣꯟꯕꯁꯦ ꯑꯩ ꯈꯛꯇꯪꯅ ꯊꯣꯟꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯤ ꯁꯥꯔꯒ ꯂꯩꯕ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯑꯅꯤ ꯂꯩꯌꯦ ꯃꯣꯏ ꯑꯅꯤꯁꯤꯅ ꯃꯣꯏ ꯑꯅꯤꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯁꯥꯒꯤꯗ ꯌꯥꯎꯕ ꯃꯣꯏ ꯑꯅꯤꯁꯦꯁꯨ ꯑꯗꯨꯝꯕꯒꯤ ꯃꯔꯝ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯑꯗ ꯑꯩꯅ ꯑꯩꯒꯤꯁꯦ ꯃꯤꯡ ꯊꯣꯜꯂꯒ ꯃꯃꯤꯡ ꯑꯃꯗꯤ ꯊꯣꯜꯂꯒ ꯊꯝꯅꯤꯡꯉꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯃꯣꯏ ꯇꯥꯟꯅꯕ ꯀꯥꯟꯗ ꯊꯕꯛꯁꯦ ꯇꯥꯟꯅꯕ ꯃꯇꯝꯗ ꯃꯣꯏ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯊꯕꯛ ꯑꯗꯨꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯃꯤꯡꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯑꯩꯅ ꯁꯤꯒꯤ ꯃꯃꯤꯡꯁꯦ ꯊꯣꯟꯕ ꯀꯥꯟꯗ ꯌꯥꯝ ꯅꯩꯅꯩꯌꯦꯕꯀꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯐꯖꯒꯗꯦ ꯄꯥꯟꯊꯣꯏꯕꯤꯁꯦ ꯄꯥꯟꯊꯣꯏꯕꯤꯁꯤꯒꯤ ꯃꯔꯝꯗ ꯁꯨꯝ ꯅꯩꯅꯕ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯃꯔꯝꯗ ꯁꯨꯝ ꯅꯩꯅꯔꯛꯄ ꯀꯥꯟꯗ ꯄꯥꯟꯊꯣꯏꯕꯤꯁꯤꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯅꯩꯅꯔꯦꯕꯀꯣ ꯄꯥꯟꯊꯣꯏꯕꯤꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯖꯦ ꯂꯩꯇꯦꯡꯁꯤꯡꯁꯦ ꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯦꯅ ꯍꯥꯏ ꯁꯥꯏꯌꯣꯜꯂꯒ ꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯅ ꯄꯨꯊꯣꯛꯑꯝꯃꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯗꯤ ꯐꯠꯇꯦꯗꯅꯀோ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯦꯠꯆꯕ ꯆꯥꯖꯕꯁꯤꯗꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯁꯤꯒꯤ ꯃꯃꯤꯡꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯤꯅ ꯁꯤꯟ ꯄꯥꯡꯉ ꯁꯤꯟ ꯅꯥꯏꯔꯒ ꯄꯥꯡꯊꯣꯛꯑꯒ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯒ ꯄꯥꯟꯊꯣꯏꯕꯤ ꯁꯤꯅꯥꯏ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯣꯟꯖꯈꯤꯕꯅꯦꯌꯥꯝꯅ ꯀꯩꯅꯣ ꯇꯧꯏꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯈꯟꯅ ꯇꯥꯟꯅꯔꯒ ꯌꯥꯝ ꯐꯖꯩꯀꯣ ꯍꯥꯏꯗꯤ ꯇꯥꯕꯗ ꯍꯦꯛ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯌꯦꯕꯀꯣ ꯌꯨꯅꯤꯛꯁꯨ ꯑꯣꯏꯌꯦꯕꯀꯣ ꯖꯨꯅꯤꯇꯥꯒꯤ ꯐꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯤꯌꯥꯝꯅ ꯍꯦꯛ ꯃꯁꯛ ꯈꯪꯕ ꯇꯟꯖꯥ ꯃꯤꯀꯨꯞ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯁꯤ ꯀꯔꯤ ꯇꯧꯔꯒ ꯀꯅꯥꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯁꯛ ꯈꯪꯕ ꯑꯣꯏꯈꯤꯕꯒꯦ ꯃꯁꯤꯁꯨ ꯍꯥꯏꯕꯤꯌꯨ ꯁꯤꯒꯤꯁꯦ ꯑꯩꯒꯤ ꯐꯤꯁꯦ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯄꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤꯁꯦ ꯀꯛꯑꯒ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯁꯥꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯎꯠꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤꯁꯦ ꯂꯣꯏꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯛꯑꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯁꯤ ꯁꯦꯝꯕ ꯀꯥꯟꯁꯤꯗ ꯃꯤꯉꯣꯟꯗ ꯍꯦꯟꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅꯤꯡꯕ ꯑꯗꯨꯒ ꯏꯌꯣꯡꯗꯒꯤꯒ ꯀꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯕꯒꯤ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯦꯁ ꯂꯩꯔꯒ ꯃꯤ ꯃꯌꯥꯝꯁꯤꯅ ꯚꯤꯗꯤꯑꯣꯁꯤꯗ ꯑꯌꯥꯝꯕ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤ ꯍꯥꯏꯇꯥꯔꯦ ꯖꯣꯅꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ इन्वेस्ट तौगिबसे सिजे क्यामो ओय अदुगा तौरप मतमदा मिगी मतेंग यावगिब्रा अदुगा इसागी पॉकेट तगे हाइतारे को तौखिब्रा अदुगा कमाय तौना सिजो हाइबि सी मतंग से आई इन्वेस्ट तौबो मतमदा अहामदा याम पैसा याम थादरगदि आई तौदेबो 1 लाख कुंबना याम हौदोरखेबो 1 लाख सिजो आई खिता लेरगा अदगी आई हेन अखो माहोयना पुथोपिरगा अदमायना तौबना जदेबो अने फी साब हेरा मतुंगसिदा आई मखा थाबसिंगसिना हाइतारे फीजे सानिंगबगी इंटरेस्ट से मोजो दुम लेबा हाइतारे दो तंबीबदी हैतबा हाइतारे तंबीनबदी मी लेतबगी बाइंसुम तौबदुदा आइना फीसे नोय सानिंगगदी सावो आई तंबीगेना हाइबा हाइतारे मोइसु इंटरेस्ट लेबदो सागे सिजुन तादुदी तंबियो अदुदी तंगेगा हाइर कांदा आइना अदुदी पैसादी आइजु इसाना फी साजरगा मी अमदा थारगा लेजरक मीनेबको अदुदा मोइ सागेना हाइरकपदगी आइना नोइना सानिंगगदी कैसु लेबो पोनाते नोइ मंगा तरुक पुंजलो अदुदुगा फीसे छावन हाइबा कांदा हामा इन्वेस्ट तौबगी पैसासे आइना फी साजरगा मरुक पतेक यावजरगा लिक अम साजैबको लिक से मोइ सागेना हाइरगदी ना आइना मोइ सानिंगबदो उबदा हाइतारे मोइना हैनिंगबदो उबदने आई इसादा सिजरम लिक से बंदुम थमथोगा लामा से अदमाइना तौरगा मोइ कोनजिंग आइना अरेंज तौरेबको अदुगा आई इसानसु सारा लेरपनिना आई पैसा हेना कइनो तौर लेजबा नतबनिना आई अदुदगी अयाम्बा हौदोके अदुगा हुजि फावबगी ओइना मीना इन्वेस्ट तौबकुंबदी अदुगुंबदी अमता लेट्री अदुदा अहानबा खोइना लेगिबा कोनसे क्यामु ओय हाइदि कोनसे अहानबगी से निपान सुए मोइ निपान पुलप ओइना अदमाइना तंबीगेबको अदु कोन निपान दि लेगे हौजि फावदा खोइगी जोनिताना ट्रेनिंग पीगिबा हाइतारेको सिजे मियो क्यामुक सुबिरगे सिजो हाइ आइना ट्रेनिंग पीगिबसे 165 ति सुरे न खले आइना ट्रेनिंग बेस नाइरकपसिदा अदो अतै अहेमबा आइगी मी ले हेंकलिसिंग सिदि अहामना मसा मसाना हैजरगा ला कांदा पंथबिसिनागी फिजे साजगेगा हायरगा अदुबाइना सागिबना यामने बको अदो आइना हुजि हुजि की ट्रेनिंग पीगिबदि 165 से सिदगी हेना
ꯀꯩꯅꯣ ꯇꯧꯖꯕ ꯉꯝꯗ꯭ꯔꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯔꯛꯈꯤꯕ ꯆꯍꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯧꯈꯤꯕꯒꯦ ꯑꯍꯥꯟꯕꯒꯤ ꯑꯩꯅ ꯃꯤ 9 ꯊꯝꯃꯒ ꯍꯧꯈꯤꯕ ꯃꯇꯝꯗꯣ 2021ꯗ ꯑꯣꯏꯗꯣꯏꯕ 2021 ꯗꯒꯤ ꯍꯧꯔꯛꯑꯒ ꯑꯗꯨꯝ ꯑꯗꯨ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤꯗꯤ ꯃꯊꯪ ꯍꯥꯏꯇꯥꯔꯦꯅꯦ ꯃꯊꯪ ꯐꯤ ꯁꯥꯕꯒꯤ ꯃꯤꯁꯤꯡꯁꯦ ꯁꯥꯅꯤꯡꯕꯁꯦ ꯑꯗꯨꯝ ꯍꯦꯟꯀꯠꯂꯛꯄꯗꯣ ꯑꯗꯨꯝ ꯍꯦꯟꯀꯠꯂꯛꯄꯗ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡꯗꯤ ꯕꯦꯁ ꯅꯥꯏꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯗꯨ ꯈꯛꯇ ꯉꯝꯖꯗ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯄꯥꯟꯊꯣꯏꯕꯤ ꯁꯤꯅꯥꯏꯒꯤ ꯐꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥꯒꯨꯝꯕꯗ ꯄꯨꯊꯣꯛꯄ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯈꯪꯖꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯦꯂꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥꯁꯦ ꯄꯥꯛꯅ ꯂꯩꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯦꯂꯥꯒꯨꯝꯕ ꯑꯝꯇꯗꯤ ꯌꯥꯎꯖꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯁꯥꯏꯠꯇꯒꯤꯀꯣ ꯑꯗꯒꯤ ꯁꯤꯁꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯍꯥꯏꯗꯤ ꯂꯧꯕꯤꯈꯤꯕ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯁꯨ ꯈꯪꯖꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧꯈꯤꯕ ꯈꯣꯠꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯤ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯈꯔꯁꯤꯅ ꯑꯗꯨꯝ ꯇꯞꯅ ꯇꯧꯖꯕ ꯈꯛꯇ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯂꯧꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ ꯖꯣꯅꯤꯇꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯣꯏꯒꯤ ꯊꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯁꯤꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏꯕꯒꯦ ꯑꯗꯨꯁꯨ ꯈꯪꯖꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯥꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯁꯦꯂꯔꯤꯗꯤ ꯑꯩ ꯁꯥꯖꯗꯦꯕꯀꯣ ꯍꯥꯏꯗꯤ ꯁꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯣꯏꯅ ꯁꯥꯔꯤꯕꯁꯤꯡꯁꯦ ꯊꯥ ꯑꯃꯗ ꯐꯤ ꯀꯛꯄ ꯃꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯍꯦꯜꯂꯒ ꯀꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯨꯒ ꯊꯥ ꯑꯃꯗ ꯐꯤ 2ꯒ ꯀꯛꯁꯜꯂꯛꯄ ꯃꯤꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯦꯂꯔꯤ ꯑꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯁꯥꯈ꯭ꯔꯒꯗꯤ ꯃꯣꯏꯗ ꯃꯥꯡꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥ ꯑꯃꯗ ꯃꯣꯏꯗ ꯐꯤ ꯑꯃ ꯊꯥ ꯑꯃꯗ ꯐꯤ ꯑꯃ ꯀꯛꯄ ꯃꯇꯝꯗ ꯃꯣꯏꯗ 10,000 ꯄꯤꯕ 19 ꯄꯤꯕ 35ꯐꯥꯎꯒꯤ ಚಾಂಗ್ದ ꯁꯥꯏꯕꯀꯣ 35ꯐꯥꯎꯒꯤ ಚಾಂಗ್ದ ꯁꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗ ꯊꯥ ꯑꯃꯗ ꯐꯤ 2 ꯀꯛꯂꯛꯄꯁꯨ ꯌꯥꯎꯋꯦ ꯑꯃꯒ ꯇꯪꯈꯥꯏ ꯀꯛꯂꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯌꯥꯝꯕꯅ ꯑꯩꯅ ꯁꯦꯂꯔꯤ ꯑꯣꯏꯅ ꯁꯥꯈ꯭ꯔꯒꯗꯤ ꯄꯩꯁꯥꯗꯣ ꯃꯣꯏꯗꯅ ꯍꯦꯟꯅ ꯃꯥꯡꯖꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯦꯂꯔꯤ ꯑꯣꯏꯅ ꯁꯥꯗꯦ ꯐꯤ ꯍꯦꯛ ꯀꯛꯂꯛꯄꯒ ꯃꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯄꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯀꯔꯤ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯒꯦꯅꯗꯤ ꯈꯟꯕ ꯂꯩ ꯃꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯒꯤ ꯍꯦꯟꯅꯗꯤ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯃꯗꯤ ꯆꯥꯎꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯆꯥꯎꯅ ꯍꯥꯏꯕꯗꯤ ꯁꯨꯖꯒꯦ ꯁꯥꯖꯒꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯤꯅꯗꯤ ꯑꯗꯨꯝ ꯍꯦꯜꯂꯒ ꯂꯩꯕꯅꯤꯅ ꯇꯨꯡꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯑꯃꯗꯤ ꯍꯥꯏꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛꯇꯤ ꯑꯩ ꯄꯤꯅꯤꯡꯉꯦ ꯑꯗꯨ ꯄꯤꯅꯤꯡꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯅ ꯇꯞꯅ ꯍꯣꯠꯅꯕ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨ ꯑꯩ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡꯒꯨꯝꯕ ꯄꯤꯕꯤꯔꯒꯗꯤ ꯍꯦꯟꯅ ꯑꯩ ꯍꯣꯠꯅꯒꯦ ꯆꯥꯎꯊꯣꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝꯁꯦ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯞꯅ ꯇꯧꯕꯅꯤꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯑꯩꯉꯣꯟꯗ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯥꯏꯗꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯁꯛ ꯈꯪꯗꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯁꯨ ꯑꯣꯏꯁꯅꯨꯀꯣ ꯖꯣꯅꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯗ ꯊꯥꯗꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯦꯟꯐꯝꯁꯤꯡꯁꯦ ꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯪꯉꯛꯏꯕ ꯄꯩꯁꯥꯁꯤꯒꯀꯣ ꯑꯗꯒꯤ ꯏꯁꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯁꯤꯗ ꯊꯥꯗꯔꯤꯕꯁꯤꯒ ꯑꯗꯨ ꯆꯥꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯆꯥꯟꯅꯕꯁꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯆꯥꯟꯅꯩ ꯑꯗꯨ ꯌꯥꯝꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯁꯤꯁꯦ ꯇꯧꯔꯒ ꯍꯦꯟꯅ ꯂꯦꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯀꯩꯁꯨ ꯂꯩꯇꯦꯕꯀꯣ ꯍꯥꯏꯕꯗꯤ ꯆꯥꯕ ꯈꯣꯠꯄꯁꯦ ꯑꯌꯥꯝꯕꯅ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯗꯔꯛꯄ ꯑꯣꯏꯕꯅꯤꯅꯅꯦ ꯑꯗꯨꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯒꯤ ꯀꯩꯅꯣꯝꯇ ꯑꯣꯏꯔꯁꯨ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯑꯗꯒꯤ ꯃꯣꯏꯅ ꯍꯩꯖꯔꯒ ꯃꯣꯏꯗ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯄꯤꯔꯒ ꯃꯣꯏꯅ ꯍꯩꯔꯒ ꯏꯃꯨꯡ ꯆꯠꯈꯤꯕ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯝꯃꯛꯄꯗꯣ ꯑꯗꯨ ꯎꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯑꯣꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠꯀꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯉꯥꯏꯗꯕꯤꯗ ꯏꯁꯥꯅ ꯏꯔꯣꯝꯗꯣꯝ ꯍꯣꯠꯅꯔꯒ ꯁꯨꯃꯥꯏꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯁꯦꯖ ꯈꯔ ꯄꯤꯕꯤꯌꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦ
ꯀꯔꯤꯒꯨꯝꯕ ꯐꯤ ꯁꯥꯕ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯥꯅ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯃꯗꯨꯗ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯑꯃꯒꯤ ꯀꯩꯝꯇ ꯇꯥꯗꯕꯤꯗ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯑꯗꯨꯗꯇꯪ ꯈꯜꯂꯒ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯌꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯦꯅ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯗꯨꯒ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯨ ꯑꯩ ꯏꯁꯥꯅ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯦ ꯍꯩꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯇꯝ ꯑꯃ ꯌꯥꯝꯅ ꯑꯩꯁꯨ ꯈꯪꯗꯕꯒꯤ ꯃꯇꯝ ꯃꯥꯡꯍꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯍꯧꯖꯤꯛ ꯈꯛꯇꯪꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯥꯝꯃꯨꯖꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯒꯤ ꯃꯈꯥ ꯊꯥꯔꯤꯕ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯏꯅꯥꯎꯄꯤ ꯃꯌꯥꯝꯁꯤꯡꯁꯤꯗ ꯍꯦꯟꯅ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯦꯟꯅ ꯍꯣꯠꯅꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯈꯥꯡꯕꯕꯨ ꯀꯜꯂꯕ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯒꯗꯤ ꯃꯥꯏ ꯄꯥꯛꯏ ꯁꯤꯅꯦꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯐꯝꯃꯤꯟꯅꯗꯨꯅ ꯖꯣꯅꯤꯇꯥꯒ ꯎꯅꯖꯕ ꯑꯗꯨꯒ ꯑꯁꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯇꯨꯗꯦꯗ ꯃꯇꯝ ꯉꯥꯏꯍꯥꯛ ꯄꯤꯕꯤꯕ ꯃꯁꯤꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯝꯐꯥꯜ ꯇꯨꯗꯦꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯕꯨ ꯃꯌꯥꯝꯗ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯤꯗꯅ ꯁꯛ ꯇꯥꯛꯄꯤꯗꯅ ꯑꯆꯤꯟꯕ ꯇꯥꯟꯖꯥ ꯀꯥꯏꯊꯣꯛꯄꯤꯔ ꯑꯩꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯖꯔꯤ